ꯌꯨꯝꯗꯨꯒꯤ ꯚꯔꯥ ꯀꯥ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤꯅꯤ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯌꯥꯝꯕ ꯑꯃꯈꯛꯅ ꯋꯥꯔꯤ ꯑꯁꯤ ꯑꯩꯒꯤ ꯏꯐꯝꯗ ꯊꯥꯕꯤꯔꯛꯄꯅꯤ꯫ ꯋꯥꯔꯤ ꯑꯁꯤ 2018ꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃꯈꯛꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯂꯥꯟꯊꯣꯛꯆꯔꯤ꯫ ꯑꯩ ꯑꯊꯥꯞꯄ ꯈꯨꯡꯒꯪ ꯑꯃꯗꯒꯤꯅꯤ꯫ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯒꯤ ꯃꯇꯥꯡꯗ ꯑꯩꯒꯤ ꯏꯃꯥꯒ ꯕꯕꯥꯒꯅ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯒ ꯑꯩꯒ ꯏꯝꯐꯥꯜꯗ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯃꯨꯅꯕ ꯋꯥꯔꯤ ꯈꯔ ꯑꯩꯉꯣꯟꯗ ꯍꯧꯗꯣꯔꯛꯑꯝꯈꯤ꯫ ꯇꯧꯕꯗꯕꯨ ꯑꯩꯗꯤ ꯋꯥꯐꯝ ꯑꯗꯨꯗ ꯕꯕꯥꯗ ꯑꯩꯅ "ꯕꯕꯥ, ꯑꯩꯕꯨꯗꯤ ꯏꯝꯐꯥꯜꯗ ꯆꯠꯂꯒ ꯇꯝꯃꯨꯔꯒꯦ, ꯇꯧꯕꯗꯕꯨ ꯑꯩꯈꯣꯏꯒꯤ ꯏꯆꯜꯗꯤ ꯃꯐꯝꯁꯤꯗ ꯀ꯭ꯂꯥꯁ 10 ꯐꯥꯎꯗꯤ ꯇꯝꯍꯜꯂꯨ" ꯍꯥꯏꯔꯝꯈꯤ꯫ ꯕꯕꯥꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯕꯨꯡꯉꯣ, ꯅꯪ ꯅꯇꯣꯝꯗ ꯑꯥꯗ ꯂꯩꯕꯗꯨ ꯅꯨꯡꯉꯥꯏꯔꯔꯣꯏ꯫ ꯅꯆꯟꯅꯨꯄꯤꯒ ꯑꯥꯗ ꯄꯨꯂꯞ ꯑꯗꯨꯝ ꯂꯩꯃꯤꯟꯅꯔꯨꯔꯣ, ꯅꯆꯤꯟ ꯅꯅꯥꯎ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯗꯨꯅ" ꯑꯁꯨꯝꯅ ꯍꯥꯏꯔꯝꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ "ꯍꯣꯏ ꯕꯕꯥ" ꯍꯥꯏꯗꯨꯅ ꯈꯨꯃꯝꯈꯤ꯫ ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛ ꯕꯕꯥꯗ "ꯕꯕꯥ, ꯑꯥꯗ ꯂꯩꯕꯗꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ" ꯍꯪꯉꯝꯈꯤ꯫ ꯕꯕꯥꯅ "ꯃꯗꯨꯒꯤꯗꯤ ꯑꯩ ꯉꯁꯤ ꯏꯝꯐꯥꯜꯗ ꯆꯠꯂꯒ ꯅꯆꯤꯟ ꯅꯅꯥꯎ ꯂꯩꯃꯤꯟꯅꯕ ꯌꯥꯕ ꯕꯔꯥꯒꯤ ꯌꯨꯝ ꯑꯃ ꯊꯤꯔꯨꯔꯒꯦ" ꯍꯥꯏꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯩꯈꯣꯏ ꯏꯝꯐꯥꯜꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯑꯗꯨ ꯆꯠꯂꯝꯈꯤ꯫ ꯕꯕꯥꯅ ꯏꯆꯤꯜ ꯏꯅꯥꯎ ꯑꯅꯤꯕꯨ ꯊꯤꯟꯕꯤꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏꯅ ꯂꯩꯒꯗꯕ ꯌꯨꯝ ꯚꯔꯥ ꯃꯐꯝ ꯑꯗꯨ ꯌꯧꯔꯝꯈꯤ꯫ ꯇꯧꯕꯗꯕꯨ ꯑꯩꯅ ꯑꯩꯈꯣꯏꯅ ꯂꯩꯒꯗꯕ ꯌꯨꯝ ꯚꯔꯥ ꯑꯗꯨ ꯍꯦꯛ ꯌꯦꯡꯕꯗ ꯃꯅꯨꯡꯗ ꯃꯤ ꯌꯥꯝꯅ ꯑꯩꯈꯣꯏꯗꯧꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯒꯤ ꯂꯩꯔꯝꯒꯗꯕ ꯃꯥꯟꯈꯤ꯫ ꯑꯗꯨꯒ ꯌꯨꯝꯗꯨꯒꯤ ꯚꯔꯥ ꯃꯄꯨ ꯑꯗꯨꯁꯨ ꯅꯨꯄꯤꯅꯤ꯫ ꯆꯍꯤ 50-55ꯃꯨꯛꯀꯤ ꯆꯥꯡꯗ ꯑꯣꯏꯒꯗꯕ ꯃꯥꯜꯂꯤ꯫ ꯌꯨꯝꯗꯨꯒꯤ ꯚꯔꯥ ꯃꯄꯨ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯩꯒꯗꯕ ꯀꯥ ꯑꯗꯨꯐꯥꯎ ꯊꯤꯜꯂꯝꯈꯤ꯫ ꯑꯩꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨ ꯂꯩꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯜꯂꯝꯈꯤ꯫ ꯃꯔꯝꯗꯤ ꯌꯨꯝ ꯑꯗꯨ ꯁꯣꯔꯣꯛꯀꯁꯨ ꯇꯥꯏꯅꯗꯦ, ꯂꯩꯔꯛ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯪꯉꯒ ꯂꯩꯕ ꯌꯨꯝ ꯑꯃꯈꯛ ꯑꯣꯏꯕꯅ ꯒꯥꯔꯤ ꯃꯈꯣꯟꯁꯨ ꯇꯥꯔꯝꯈꯤꯗꯦ꯫ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯥꯕꯗ ꯈꯨꯗꯣꯡ ꯆꯥꯔꯅꯤ ꯈꯜꯂꯝꯈꯤ꯫ ꯑꯁꯨꯝꯅ ꯕꯕꯥꯁꯨ ꯑꯩꯈꯣꯏꯕꯨ ꯃꯐꯝꯗꯨꯗ ꯊꯤꯟꯕꯤꯔꯝꯃꯒ ꯅꯆꯤꯟ ꯅꯅꯥꯎꯒꯤ ꯑꯋꯥꯠꯄ ꯂꯩꯔꯁꯨ ꯇꯦꯂꯤꯐꯣꯟꯗ ꯄꯥꯎ ꯐꯥꯎꯔꯛꯎ ꯍꯥꯏꯔꯝꯃꯒ ꯕꯕꯥꯗꯤ ꯆꯠꯈ꯭ꯔꯦ꯫ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏ ꯏꯆꯟꯒ ꯑꯩꯒ ꯏꯕꯥꯅꯤꯅ ꯌꯨꯝꯗꯒꯤ ꯄꯨꯔꯛꯏꯕ ꯄꯣꯠ ꯆꯩ, ꯐꯨꯔꯤꯠ ꯐꯤꯔꯣꯜꯅꯆꯤꯡꯕ ꯃꯐꯝ ꯆꯥꯅ ꯆꯥꯅ ꯀꯥꯗꯨꯗ ꯁꯤꯟꯇꯣꯛꯅꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩꯈꯣꯏ ꯏꯆꯟꯅ ꯆꯥꯛ ꯊꯣꯡꯀꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯈꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯨ ꯑꯣꯏꯁꯜꯂꯛꯑꯝꯈꯤ꯫ ꯑꯩꯁꯨ ꯉꯁꯤꯗ ꯂꯥꯛꯄꯅꯤꯅ ꯃꯐꯝꯗꯨꯗ ꯂꯩꯔꯤꯕ ꯌꯨꯝꯗꯨꯒꯤ ꯖꯒꯥꯁꯤꯡ ꯑꯗꯨ ꯉꯥꯏꯍꯥꯛ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯌꯦꯡꯉꯝꯈꯤ꯫ ꯌꯨꯝꯗꯨꯒꯤ ꯃꯄꯨ ꯏꯅꯦꯗꯨꯁꯨ ꯃꯄꯥꯟꯗ ꯊꯣꯔꯛꯈꯤ꯫ ꯑꯩꯅ ꯏꯅꯦꯗꯨꯗ "ꯏꯅꯦ, ꯏꯅꯦꯒꯤ ꯌꯨꯝꯒꯤ ꯚꯔꯥ ꯀꯥꯁꯤꯡ ꯑꯁꯤꯗ ꯄꯨꯂꯞꯅ ꯑꯩꯈꯣꯏꯒ ꯄꯥꯔꯒ ꯃꯤ ꯀꯌꯥ ꯂꯩꯕꯒꯦ" ꯍꯪꯉꯝꯈꯤ꯫ ꯌꯨꯝꯕꯨ ꯏꯅꯦꯗꯨꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯝꯈꯤ, "ꯍꯧꯖꯤꯛꯇꯤ ꯃꯌꯨꯝ ꯃꯌꯨꯝꯗ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯦ꯫ ꯈꯔ ꯂꯩꯔꯒ ꯂꯣꯏꯅ ꯂꯥꯛꯅꯔꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯥꯒꯤ ꯀꯥꯁꯤꯗꯗꯤ ꯇ꯭ꯔꯥꯏꯕꯦꯜ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛꯇꯤ ꯂꯩꯕꯅꯤ" ꯍꯥꯏꯔꯝꯃꯒ ꯏꯅꯦꯗꯣ ꯃꯥꯅ ꯂꯩꯔꯤꯕ ꯌꯨꯝꯒꯤ ꯀꯥ ꯑꯗꯨ ꯁꯣ ꯂꯣꯟꯁꯟꯗꯨꯅ ꯆꯠꯈꯤ꯫ ꯑꯩꯅ "ꯏꯅꯦ, ꯅꯪꯗꯤ ꯀꯗꯥꯏꯗ ꯆꯠꯇꯣꯏꯅꯣ" ꯍꯪꯉꯝꯈꯤ꯫ ꯌꯨꯝꯕꯨꯒꯤ ꯏꯅꯦ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯑꯩꯗꯤ ꯁꯤꯗ ꯂꯩꯔꯣꯏ꯫ ꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯑꯩꯒꯤ ꯌꯨꯝ ꯑꯁꯦꯡꯕ ꯂꯩ꯫ ꯅꯈꯣꯏꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯁꯨ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ, ꯑꯩ ꯅꯣꯡꯃꯒꯤ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯂꯥꯛꯀꯅꯤ" ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯌꯨꯝꯕꯨꯒꯤ ꯏꯅꯦ ꯑꯗꯨ ꯆꯠꯈꯤ꯫ ꯇꯧꯕꯗꯕꯨ ꯑꯩꯒꯤ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯆꯤꯡꯅꯕ ꯐꯥꯎꯔꯛꯈꯤ꯫ ꯑꯁꯨꯛ ꯆꯥꯎꯔꯕ ꯚꯔꯥ ꯁꯥꯟꯗꯨꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤꯒꯤ ꯀꯥꯁꯤꯡ ꯑꯁꯤ ꯁꯣ ꯂꯣꯏꯅ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯛꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯆꯟꯅꯨꯄꯤꯒ ꯑꯩꯒ ꯆꯥꯛ ꯆꯥꯊꯣꯛꯇꯨꯅ ꯇꯨꯝꯅꯕ ꯇꯧꯔꯝꯈꯤ꯫ ꯑꯩꯗꯤ ꯂꯝ ꯂꯥꯞꯅ ꯂꯥꯛꯄꯅꯤꯅ ꯋꯥꯗꯅ ꯇꯨꯝꯊꯈꯤꯕꯁꯨ ꯈꯪꯍꯧꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯅ ꯑꯩꯕꯨ ꯍꯧꯗꯣꯔꯛꯈꯤ꯫ ꯑꯩꯁꯨ ꯃꯪꯍꯣꯏ ꯍꯥꯍꯣꯏ ꯍꯧꯒꯠꯇꯨꯅ "ꯀꯩꯗꯧꯔꯒꯦ ꯏꯆꯟ" ꯍꯥꯏꯔꯝꯈꯤ꯫ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯅ "ꯗꯗꯥ, ꯑꯩꯈꯣꯏꯒ ꯊꯪꯅꯅ ꯂꯩꯔꯤꯕ ꯀꯥꯁꯤꯡꯒꯤ ꯃꯔꯛꯇ ꯃꯤ ꯑꯃ ꯂꯥꯛꯄ ꯃꯥꯜꯂꯤ, ꯁꯣ ꯍꯥꯡꯇꯣꯛꯄꯒꯤ ꯃꯈꯣꯜ ꯇꯥꯏ" ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯄꯨꯡꯉꯛ ꯉꯛꯈꯤ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ? ꯍꯧꯖꯤꯛꯄꯨ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯄꯨꯡ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12:30 ꯆꯞ ꯆꯥꯅ ꯇꯥꯔꯝꯈꯤ꯫ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯋꯥꯈꯜꯗ ꯊꯦꯡꯉꯁꯨ ꯊꯦꯡꯅ
ꯃꯤ ꯂꯥꯛꯆꯕ ꯑꯣꯏꯔꯝꯅꯤꯗ ꯈꯜꯂꯝꯈꯤ꯫ ꯑꯁꯨꯝꯅ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯗ ꯑꯩꯅ "ꯏꯆꯟ, ꯊꯪꯅꯕ ꯀꯥꯁꯦ ꯃꯤ ꯂꯩꯅꯕ ꯂꯥꯛꯄ ꯑꯣꯏꯔꯝꯅꯤ, ꯇꯨꯝꯊꯔꯣ" ꯍꯥꯏꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯁꯨ ꯇꯨꯝꯍꯜꯂꯒ ꯑꯩꯁꯨ ꯇꯨꯝꯊꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯑꯩꯅ ꯍꯧꯒꯠꯇꯨꯅ ꯊꯪꯅꯕ ꯀꯥꯁꯤꯡ ꯑꯗꯨ ꯃꯤ ꯂꯥꯛꯇꯨꯅ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯊꯣꯛꯂꯝꯈꯤ꯫ ꯑꯗꯨꯕꯨ ꯀꯥꯁꯤꯡ ꯑꯗꯨꯗꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯁꯣ ꯂꯣꯏꯅ ꯂꯣꯟꯁꯤꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯈꯤ꯫ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯑꯃ ꯇꯧꯔꯝꯈꯤ꯫ ꯀꯔꯤꯅꯣꯅꯦ, ꯉꯔꯥꯡ ꯑꯍꯤꯡ ꯊꯪꯅꯕ ꯀꯥꯁꯤꯗ ꯂꯣꯜꯂꯤꯕ ꯁꯣꯁꯤꯡ ꯑꯁꯤ ꯍꯥꯡꯇꯣꯛꯄꯒꯤ ꯃꯈꯣꯜ ꯇꯥꯏ, ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯒ ꯃꯤꯗꯤ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ꯫ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯒꯤ ꯄꯣꯠ ꯆꯩ ꯂꯧꯕ ꯂꯥꯛꯂꯤꯕꯖꯥꯔꯥ? ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯨꯝꯕ ꯍꯧꯒꯠꯇ꯭ꯔꯤꯉꯩꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯕꯖꯥꯔꯥ? ꯑꯗꯨ ꯑꯣꯏꯔꯝꯕꯗꯤ ꯌꯥꯏꯗ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯛꯈꯤ꯫ ꯑꯗꯨꯒ ꯏꯆꯟꯅꯨꯄꯥ ꯆꯥꯛ ꯆꯥꯊꯣꯛꯇꯨꯅ ꯑꯩꯅ ꯀꯣꯂꯦꯖ ꯆꯠꯂꯝꯈꯤ, ꯏꯆꯟꯅꯨꯄꯤꯅ ꯁ꯭ꯀꯨꯜꯗ ꯆꯠꯂꯝꯈꯤ꯫ ꯏꯆꯟꯅꯨꯄꯥ ꯑꯃꯨꯛ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯍꯜꯂꯛꯑꯕ ꯃꯇꯨꯡꯗ ꯚꯔꯥꯗꯨꯒꯤ ꯃꯄꯨ ꯏꯅꯦꯗꯣ ꯃꯥꯁꯨ ꯂꯥꯛꯑꯝꯈꯤ꯫ ꯑꯩꯅ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯗ "ꯏꯆꯟ, ꯅꯪ ꯀꯥꯗ ꯆꯪꯉꯝꯃꯣ" ꯍꯥꯏꯔꯝꯈꯤ꯫ ꯑꯗꯨꯒ ꯚꯔꯥꯒꯤ ꯃꯄꯨ ꯏꯅꯦꯗꯨꯗ "ꯏꯅꯦ, ꯉꯔꯥꯡ ꯑꯊꯦꯡꯕꯗ ꯑꯩꯈꯣꯏꯒ ꯊꯪꯅꯕ ꯀꯥꯁꯦ ꯁꯤꯗ ꯃꯤ ꯈꯔ ꯂꯥꯛꯑꯝꯕ ꯃꯥꯜꯂꯤ" ꯍꯥꯏꯔꯝꯈꯤ꯫ ꯚꯔꯥꯒꯤ ꯃꯄꯨ ꯏꯅꯦꯗꯨꯅ ꯑꯃꯨꯛ "ꯂꯥꯛꯑꯝꯕꯁꯨ ꯌꯥꯏ, ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯅꯣꯏꯕꯨ? ꯀꯩ ꯑꯋꯥꯠꯄ ꯂꯩꯔꯒꯦ?" ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ "ꯏꯅꯦ, ꯀꯩꯁꯨꯝ ꯇꯧꯗꯦꯗ, ꯏꯅꯦ ꯑꯩ ꯆꯪꯉꯒꯦ" ꯁꯤ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯛꯈꯤ꯫ ꯑꯁꯨꯝꯅ ꯑꯃꯨꯛ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯉꯔꯥꯡꯒꯤ ꯄꯨꯡꯐꯝꯃꯛꯇꯨꯗ ꯊꯪꯅꯕ ꯀꯥꯗꯨꯒꯤ ꯊꯣꯡꯒꯤ ꯁꯣ ꯑꯗꯨ ꯍꯥꯡꯇꯣꯛꯄꯒꯤ ꯃꯈꯣꯜ ꯑꯃꯨꯛ ꯇꯥꯔꯛꯈꯤ꯫ ꯍꯟꯗꯛꯇꯤ ꯃꯈꯣꯜ ꯑꯗꯨ ꯑꯩꯅ ꯇꯥꯔꯝꯈꯤ꯫ ꯇꯧꯕꯇꯕꯨ ꯋꯥꯐꯝ ꯑꯁꯤ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯗꯗꯤ ꯇꯥꯛꯊꯣꯛꯇ꯭ꯔꯦ꯫ ꯃꯥꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩ꯫ ꯑꯩ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯗꯨꯅ ꯀꯅꯥ ꯂꯥꯛꯏꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯨꯁꯤꯔ ꯈꯜꯂꯝꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯁꯨ ꯏꯁꯥꯗ ꯑꯀꯤꯕ ꯑꯃꯗꯤ ꯄꯣꯛꯂꯛꯈꯤ꯫ ꯑꯁꯨꯛ ꯑꯊꯦꯡꯕꯁꯤꯗ, ꯉꯔꯥꯡꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12:30ꯗ, ꯉꯁꯤꯁꯨ ꯆꯞ ꯃꯥꯟꯅꯕ ꯄꯨꯡꯐꯝꯁꯤꯗ ꯑꯩ ꯊꯣꯛꯄꯗꯤ ꯊꯣꯛꯑꯔꯣꯏ ꯁꯤ ꯈꯟꯗꯨꯅ ꯑꯩ ꯐꯃꯨꯡꯗ ꯇꯞꯅ ꯍꯤꯞꯊꯗꯨꯅ ꯋꯥꯈꯜ ꯃꯣꯟ ꯈꯜꯂꯝꯈꯤ꯫ ꯑꯗꯨꯒ ꯅꯣꯡꯉꯥꯟꯕ ꯉꯥꯏꯈꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯅ ꯑꯩꯉꯣꯟꯗ "ꯗꯥꯗꯥ, ꯉꯔꯥꯡ ꯑꯍꯤꯡꯁꯨ ꯊꯪꯅꯕ ꯀꯥꯁꯦ ꯃꯤ ꯂꯥꯛꯄ꯭ꯔꯥ?" ꯍꯪꯉꯝꯈꯤ꯫ ꯑꯩꯅ ꯏꯆꯟꯅꯨꯄꯤꯗꯨ ꯀꯤꯔꯅꯤ ꯍꯥꯏꯗꯨꯅ "ꯂꯥꯛꯇ꯭ꯔꯦ" ꯉꯔꯥꯡꯗꯤ ꯈꯨꯝꯃꯝꯈꯤ꯫ ꯑꯁꯨꯝꯅ ꯑꯩ ꯕ꯭ꯔꯁ ꯇꯧꯊꯣꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯇ꯭ꯔꯥꯏꯕꯦꯜ ꯃꯇꯩ ꯃꯅꯥꯎꯗꯨꯒꯤ ꯀꯥꯗ ꯊꯣꯡ ꯊꯤꯜꯂꯝꯈꯤ꯫ ꯑꯗꯨꯕꯨ ꯊꯣꯡ ꯑꯗꯨ ꯄꯥꯛ ꯍꯥꯡꯇꯣꯔꯛꯈꯤꯗꯦ꯫ ꯑꯩꯅ ꯁꯨꯝ ꯊꯣꯡ ꯑꯗꯨ ꯊꯤꯟꯗꯨꯅ "ꯊꯣꯡ ꯑꯃꯨꯛꯇ ꯍꯥꯡꯇꯣꯛꯄꯤꯌꯨ, ꯑꯩ ꯃꯊꯛꯀꯤ ꯀꯥꯁꯤꯗ ꯂꯩꯕꯅꯤ" ꯍꯥꯏꯔꯝꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯈꯣꯏ ꯑꯅꯤ ꯊꯣꯡ ꯑꯗꯨ ꯇꯞꯅ ꯍꯥꯡꯇꯣꯔꯛꯈꯤ꯫ ꯑꯩꯅ ꯃꯈꯣꯏ ꯑꯅꯤꯗ "ꯑꯟꯇꯤ, ꯀꯀꯥ, ꯀꯩꯅꯣꯃꯇ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝꯁꯤꯒꯤ ꯀꯥ ꯃꯊꯛꯁꯦ ꯁꯤꯗꯩꯁꯤꯗ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯃꯤ ꯑꯃ ꯍꯦꯛ ꯂꯥꯛꯇꯨꯅ ꯀꯥꯁꯤꯒꯤ ꯊꯣꯡꯁꯤꯗ ꯂꯣꯜꯂꯤꯕ ꯁꯣꯁꯦ ꯍꯦꯛ ꯍꯥꯡꯇꯣꯛꯑꯦ꯫ ꯑꯟꯇꯤꯒ ꯀꯀꯥꯒꯗꯤ ꯍꯥꯟꯅꯗꯒꯤꯁꯨ ꯂꯩꯔꯝꯃꯤ, ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯑꯗꯨꯕꯨ ꯍꯥꯏꯅ ꯑꯩꯅ ꯍꯪꯉꯝꯈꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯈꯪꯗꯦ ꯍꯥꯏꯅ ꯈꯨꯝꯃꯝꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯅ "ꯃꯊꯛꯇ ꯃꯤꯒꯨꯝꯕ ꯀꯥꯈꯠꯈꯤꯕꯒꯨꯝꯕꯒꯤ ꯃꯈꯣꯟꯗꯤ ꯇꯥꯕ꯭ꯔꯥ ꯑꯍꯤꯡ ꯑꯊꯦꯡꯕꯗ?" ꯍꯥꯏꯔꯝꯈꯤ꯫ ꯃꯗꯨꯁꯨ ꯃꯈꯣꯏ ꯑꯃꯠꯇ ꯇꯥꯗꯦ ꯈꯨꯝꯃꯝꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯌꯥꯝꯅ ꯀꯤꯕ ꯍꯧꯔꯛꯈꯤ꯫ ꯄꯥꯎ ꯑꯁꯤ ꯌꯨꯝꯒꯤ ꯃꯤꯗ ꯇꯝꯃꯁꯤꯔ ꯈꯜꯂꯝꯈꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯕꯕꯥꯁꯨ ꯂꯥꯛꯑꯝꯈꯤ꯫ ꯑꯩꯅ ꯕꯕꯥꯗ ꯄꯥꯎ ꯑꯁꯤ ꯇꯝꯃꯁꯤꯔ ꯇꯝꯃꯣꯏꯁꯤꯔ ꯈꯜꯂꯝꯈꯤ꯫ ꯑꯗꯨꯕꯨ ꯇꯝꯕꯅꯗꯤ ꯐꯔꯦ ꯍꯥꯏꯗꯨꯅ "ꯕꯕꯥ, ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥꯁꯤꯒꯤ ꯊꯪꯅꯕꯁꯦ ꯑꯍꯤꯡꯗ ꯁꯣ ꯍꯦꯛ ꯍꯥꯡꯇꯣꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ, ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯒ ꯌꯦꯡꯉꯨꯕꯗꯗꯤ ꯃꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ" ꯍꯥꯏꯔꯝꯈꯤ꯫ ꯑꯩꯅ ꯕꯕꯥꯅ ꯑꯃꯨꯛ "ꯍꯦꯔꯥ, ꯅꯈꯣꯏ ꯋꯥꯈꯜꯅ ꯑꯣꯏꯔꯝꯅꯤꯗ, ꯅꯆꯤꯟ ꯅꯎꯄꯥ ꯑꯃꯨꯛꯐꯥꯎ ꯁꯨꯃꯥꯏꯅ ꯂꯥꯛꯇ꯭ꯔꯤꯕꯒꯤꯅꯤ, ꯎꯆꯤ ꯍꯧꯗꯣꯡꯅ ꯀꯥꯗꯨꯅ ꯁꯥꯟꯅꯕꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ, ꯏꯆꯥꯁꯤꯗꯤ ꯀꯩꯁꯨꯝ ꯇꯧꯔꯣꯏ, ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯈꯜꯂꯨꯅꯨ, ꯅꯆꯤꯟ ꯅꯎꯄꯥ ꯂꯥꯏꯔꯤꯛ ꯇꯨꯝ ꯀꯟꯅ ꯄꯥꯎ, ꯃꯤ ꯑꯣꯏꯗꯕ ꯌꯥꯗꯦ ꯅꯕꯥꯅꯤ" ꯍꯥꯏꯔꯝꯈꯤ꯫ ꯑꯩꯁꯨ ꯋꯥ ꯃꯈꯥ ꯇꯥꯗ꯭ꯔꯦ, "ꯍꯣꯏ ꯕꯕꯥ" ꯍꯥꯏꯗꯨꯅ꯫ ꯑꯁꯨꯝꯅ ꯕꯕꯥ ꯂꯥꯛꯑꯝꯃꯕ ꯃꯇꯨꯡꯗꯒꯤꯗꯤ ꯊꯧꯗꯣꯛ ꯑꯗꯨ ꯀꯌꯥ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ
Nongma ahing ama yamna thengbasu oidri. Numidangi pung 8 tare. Ichenupa sak toktuna. Aisu phamungda magazine ama paaduna lei. Adubu akhoi gi ichando barum lomdagi kaptuna. Dada nang amukta lao laurakhi. Aisu yamna thuna. Ichan kaidaurage haiduna chanchalamki. Mayam wari asi ngasigi oinadi ahamba surukki tangkak matang asaida loijare. Wari sigi ani suba tangkak mayam punamuk ngaiminasi.